Right, ngasi gi aina akoigi inausing haba tare moi keno tawi haide aigi Facebook adagi keno Instagram ai message khara dum lapa thengna jai adagi even aigi keno da for WhatsApp ki personal message ne lapa thengna jai keno da keno solo sa pa mi kholi ha agi court sticker haijaba court thabu gum de solo sa pa mi kholi haiba adum ai adum ma ama keno tawjai adugo moi gi problem se kaina da ai ba gi tare sing hai tare aingon de ai de just kitang ka haijaro ka tane adugo ꯑꯩꯉꯣꯟꯗ ꯍꯩꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯃꯣꯏꯗ ꯍꯥꯏꯔꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯊꯕꯛꯁꯨ ꯃꯣꯏꯁꯨ ꯁꯪꯉꯝꯃꯣꯏ ꯁꯣꯏꯗꯅ ꯍꯥꯏꯗꯤ ꯆꯤꯟꯕꯅꯤꯅ ꯑꯗꯨꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯍꯥꯏꯕ ꯑꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯡ ꯄꯥꯝꯖꯕꯁꯤꯡꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩ ꯁꯦꯝꯖꯕꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯗꯨꯒ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯕ꯭ꯂꯣꯒꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯁꯦꯝꯖꯕꯒꯤ ꯑꯗꯨꯒꯤ ꯑꯦꯝꯕꯤꯁꯟꯗ ꯇꯧꯕ ꯅꯠꯆꯗꯦ ꯑꯩꯒꯤ ꯃꯇꯝ ꯑꯩꯁꯨ ꯊꯕꯛ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯑꯩꯁꯨ ꯊꯕꯛꯁꯦ ꯍꯜꯂꯛꯑꯒ ꯁꯨꯃꯥꯏꯅ ꯁꯦꯝꯒꯦꯅ ꯈꯜꯂꯒ ꯑꯩꯅ ꯍꯧꯗꯣꯛꯆꯕꯅꯤ ꯉꯁꯤꯒꯤꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯒꯤꯇꯥꯔꯗꯤ ꯌꯥꯝ ꯍꯩꯅꯤꯡꯕ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯌꯥꯝꯅ ꯑꯦꯟꯊꯨꯖꯤꯌꯥꯁꯇꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕ ꯌꯥꯝ ꯍꯩꯅꯤꯡꯕ ꯑꯗꯨꯒ ꯑꯦꯗꯚꯥꯟꯇꯦꯖꯇꯤ ꯁꯨꯡꯐꯪ ꯐꯪꯗꯕ ꯃꯣꯏꯒꯤ ꯆꯥꯟꯁꯦꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯡꯐꯪ ꯐꯪꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯁꯦꯝꯖꯕꯅꯦ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯀꯃꯔꯁꯤꯌꯦꯜ ꯂꯥꯏꯟꯗ ꯆꯠꯀꯦꯅ ꯈꯟꯕ ꯄꯣꯠꯁꯨ ꯅꯠꯆꯗꯦ ꯁꯤꯒꯤꯁꯦ ꯃꯣꯏ ꯍꯥꯏꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯏꯅꯥꯎꯁꯤꯡ ꯍꯥꯏꯗꯤ ꯅꯍꯥꯁꯤꯡ ꯃꯣꯏꯁꯦ ꯑꯗꯨꯝ ꯍꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯗ ꯎꯔꯒ ꯑꯩ ꯌꯥꯝꯅ ꯑꯩꯉꯣꯟꯗꯒꯤꯁꯨ ꯌꯥꯝꯅ ꯑꯥꯏꯗꯤꯌꯥ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯑꯩꯅ ꯈꯪꯖꯔꯨꯕ ꯈꯔꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦꯝꯖꯕꯅꯦ ꯑꯗꯣ ꯑꯩꯅ ꯐꯥꯔꯁꯇ ꯑꯍꯥꯟꯕ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯖꯩ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯂꯦꯁꯟꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯂꯦꯁꯟꯁꯦ ꯑꯩ ꯀꯣꯔꯠꯁ ꯄꯥꯏꯕꯗꯤ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯄꯤꯕꯤꯔꯣ ꯀꯣꯔꯠꯁ ꯄꯥꯏꯕꯒꯤꯁꯦ ꯑꯗꯨꯝ ꯇꯥꯛꯆꯔꯛꯀꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯐꯤꯡꯒꯔ ꯑꯦꯛꯁꯔꯁꯥꯏꯖ ꯐꯤꯡꯒꯔꯤꯡ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤ ꯈꯨꯠ ꯃꯔꯤꯁꯦ ꯐꯤꯡꯒꯔ 1 ꯐꯤꯡꯒꯔ 2 ꯐꯤꯡꯒꯔ 3 ꯐꯤꯡꯒꯔ 4 ꯁꯤꯒꯤ ꯃꯔꯤꯁꯤꯅ ꯑꯣꯏꯒꯗꯣꯏꯅꯦ 1 2 3 4 ꯁꯤꯒꯤ ꯃꯔꯤꯁꯤꯅꯅꯦ ꯁꯣꯂꯣ ꯁꯥꯟꯅꯔꯤꯕ ꯑꯗꯒꯤ ꯀꯣꯔꯠ ꯈꯣꯡꯉꯤꯕ ꯃꯌꯥꯝꯁꯦ ꯕꯠ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟꯂꯤ ꯁꯤꯒꯤ ꯀꯩꯅꯣ ꯊꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯨꯕꯤꯁꯤꯒꯤ ꯃꯥꯒꯤ ꯄꯣꯖꯤꯁꯟꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯃꯅꯤꯡꯗ ꯊꯝꯕꯁꯦ ꯃꯅꯤꯡ ꯊꯝꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯊꯝꯅꯤꯡꯉꯛꯀꯅꯤ ꯑꯗꯨꯅ ꯀꯣꯔꯠ ꯄꯥꯏꯕꯗ ꯋꯥꯔꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯐꯦꯛꯇꯔ ꯃꯌꯥꯝꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯖꯒꯦ ꯐꯥꯔꯁꯇ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦ ꯑꯌꯥꯝꯕꯅ ꯈꯣꯡꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯁꯦ ꯀꯣꯔꯠꯇꯕꯨ ꯄꯥꯏꯕ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯄꯥꯏꯁꯤꯟꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯄꯥꯏꯁꯤꯟꯕꯒꯨꯝꯕ ꯑꯗꯨꯝ ꯌꯥꯝ ꯊꯦꯡꯅꯒꯅꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯑꯗꯨ ꯄꯥꯏꯗꯅꯕ ꯇꯁꯦꯡꯕꯒꯤꯗꯤ ꯁꯄꯣꯁ ꯖꯤ ꯄꯥꯏꯔꯦ ꯍꯥꯏꯔꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯖꯤ ꯀꯣ ꯑꯩꯅ ꯄꯥꯏꯔꯤꯁꯦꯀꯣ ꯉꯁꯤꯒꯤꯗꯤ ꯂꯦꯁꯟ ꯑꯣꯏꯅ ꯇꯥꯛꯆꯕ ꯅꯠꯇꯦ ꯁꯤꯒꯤꯁꯦ ꯖꯤꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯄꯥꯏꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯄꯥꯏꯅꯤꯡꯉꯛꯀꯅꯦꯕ ꯑꯗꯨ ꯄꯥꯏꯅꯤꯡꯗꯅꯕ ꯐꯤꯡꯒꯔ ꯄꯣꯖꯤꯁꯟꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯀꯣꯔꯠꯀꯤ ꯃꯇꯨꯡ ꯏꯜꯂꯤ ꯀꯩꯅꯣ ꯄꯥꯏꯕꯒꯤ ꯃꯇꯨꯡ ꯏꯜꯂꯤ ꯃꯥꯒꯤ ꯀꯩꯅꯣ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯇꯨꯡ ꯏꯜꯂꯤ ꯑꯗꯨꯕꯨ ꯐꯤꯡꯒꯔ ꯑꯦꯛꯁꯔꯁꯥꯏꯖ ꯍꯥꯏꯇꯥꯔꯒꯗꯤ ꯈꯨꯕꯤꯁꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯅꯤꯡꯒꯤ ꯕꯦꯛ ꯁꯥꯏꯠ ꯑꯁꯤꯗ ꯃꯌꯥꯏ ꯑꯣꯏꯔꯞꯇ ꯊꯝꯕꯤꯕ ꯈꯨꯕꯤꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯏ ꯑꯣꯏꯔꯞ ꯁꯨꯃꯥꯏꯅ ꯊꯝꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯡꯒꯔꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯅꯤꯌꯣꯝ ꯆꯨꯝꯃꯛꯀꯅꯦꯕ ꯄꯣꯖꯤꯁꯟ ꯁꯦꯝꯃꯛꯀꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦ ꯑꯩꯅ ꯉꯁꯤ ꯇꯥꯛꯆꯒꯗꯧꯔꯤꯕꯁꯦ ꯐꯤꯡꯒꯔ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯅ ꯀꯩ ꯀꯥꯟꯅꯒꯦ ꯍꯥꯏꯕꯗ ꯍꯌꯦꯡ ꯁꯣꯂꯣ ꯆꯠꯄꯒꯨꯝꯕ ꯑꯗꯒꯤ ꯑꯦꯅꯤ ꯀꯣꯔꯠ ꯄꯥꯏꯕꯒꯨꯝꯕ ꯑꯗꯨꯝꯕꯁꯤ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯀꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯉꯁꯤ ꯍꯧꯖꯤꯛ ꯈꯤꯇꯪ ꯕꯦꯁꯤꯛ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯕꯦꯁꯤꯛ ꯑꯣꯏꯅ ꯇꯥꯛꯆꯒꯦ ꯏꯅꯥꯎꯁꯤꯡꯗ ꯌꯥꯝ ꯍꯩꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯈꯤꯇꯪ ꯑꯩ ꯈꯪꯖꯔꯕꯒꯤ ꯅꯣꯂꯦꯖꯇꯣ ꯑꯩ ꯏꯅꯥꯎꯁꯤꯡꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯩ ꯇꯣꯟ ꯀꯩꯀꯥ ꯈꯤꯇꯪ ꯁꯦꯝꯈꯤꯒꯦꯕ ꯑꯣꯀꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯃꯦꯇꯤꯛ ꯁ꯭ꯀꯦꯜꯗꯩ ꯇꯥꯛꯆꯒꯦ ꯀ꯭ꯔꯣꯃꯦꯇꯤꯛ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯐꯤꯡꯒꯔ 1 ꯐꯤꯡꯒꯔ 2 ꯐꯤꯡꯒꯔ 3 ꯐꯤꯡꯒꯔ 4 ꯁꯤꯅ ꯁꯥꯟꯅꯒꯗꯣꯏꯅꯦꯕꯀꯣ ꯑꯁꯤꯒꯤ ꯄꯦꯇꯔꯟ ꯆꯦꯟꯖ ꯇꯧꯔ ꯁꯥꯟꯅꯔꯛꯀꯦ ꯐꯥꯔꯁꯇ 1 2 3 4 1 2 3 4ꯁꯦ 1 2 3 4 ꯁꯤ ꯐꯥꯔꯁ ꯐꯤꯡꯒꯔ ꯀꯧꯏ ꯁꯦꯀꯦꯟ ꯐꯤꯡꯒꯔ ꯊꯔꯠ ꯐꯤꯡꯒꯔ ꯐꯣꯔꯠ ꯐꯤꯡꯒꯔ ꯒꯤꯇꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ 1 2 3 4 ꯁꯤꯅ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯗꯩ ꯂꯧꯖꯒꯦ ꯐ꯭ꯔꯦꯠ ꯅꯝꯕꯔ 1 ꯐ꯭ꯔꯦꯠ ꯅꯝꯕर 2 ꯐ꯭ꯔꯦꯠ ꯅꯝꯕर 3 ꯐ꯭ꯔꯦꯠ नंबर 4 ꯐ꯭ꯔꯦꯠ नंबर 5th ꯇꯧꯖꯒꯦ ꯀꯩꯅꯣꯗ ꯕꯤꯒꯤꯅꯔꯁꯤꯡꯁꯨ ꯂꯥꯏꯅꯕ ꯑꯗꯣ 1 2 3 4ꯒꯤ ꯄꯦꯇꯔꯟꯗ ꯍꯥꯟꯅ ꯆꯠꯆꯒꯦ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯩ ꯄꯤꯀꯤꯡꯒꯤꯗꯤ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯇꯥꯛꯆꯔꯛꯀꯦ ꯄꯤꯀꯤꯡꯒꯤꯁꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯤꯡꯒꯔꯁꯦ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕꯗ ꯌꯥꯔꯤꯈꯩ ꯇꯞꯅ ꯇꯦꯝꯄꯣꯁꯦ ꯇꯞꯅ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯦꯇ꯭ꯔꯣꯅꯣꯝ ꯊꯥꯕꯤꯔꯨꯒꯤꯅꯨ ꯃꯦꯇ꯭ꯔꯣꯅꯣꯝ ꯊꯥꯕꯁꯤ ꯌꯥꯝ ꯀꯥꯟꯅꯕꯗꯤ ꯑꯗꯨꯕꯨ ꯍꯧꯔꯛꯄꯗꯗꯤ ꯐꯤꯡꯒꯔꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯅꯤꯡꯍꯟꯈꯤꯁꯦ ꯑꯗꯨꯒ ꯃꯦꯇ꯭ꯔꯣꯅꯣꯝ ꯊꯥꯔꯒ ꯈꯔ ꯂꯩꯔꯒ ꯃꯦꯇ꯭ꯔꯣꯅꯣꯝ ꯊꯥꯔꯒ ꯈꯣꯡꯕꯁꯨ ꯌꯥꯝ ꯗꯔꯀꯥꯔꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ 1 2 3 4ꯒꯤ ꯄꯦꯇꯔꯟꯗ ꯆꯠꯆꯒꯦ ꯌꯦꯡꯕꯤꯌꯨ 5th ꯐ꯭ꯔꯦꯠꯇꯒꯤ ꯂꯧꯕꯤꯔꯣ वन टू थ्री फोर ने अꯩꯅ ꯍꯧꯖꯤꯛ ꯆꯠꯆꯔꯤꯕꯗꯣ ꯑꯗꯨꯒ ꯑꯁꯤꯒꯤꯁꯦ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯩ ꯍꯧꯖꯤꯛ ꯆꯤꯟꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯈꯣꯡꯖꯔꯛꯀꯦꯀꯣ ꯐꯤꯡꯒꯔ 1 ꯐꯤꯡꯒꯔ 2 ꯐꯤꯡꯒꯔ 3 ꯐꯤꯡꯒꯔ 4 ꯀꯣ 1 2 3 4 ꯍꯥꯏꯔꯒꯀꯣ 1 2 3 4 1 2 3 4 1 2 3 4 1 2 3 4
1 2 3 4 1 2 3 4 sumaina ka sumaina sasage adagi mathangda mo kamai tawgeda ai hojik pattern ma semjage 1 3 2 4 haina pattern semjage finger 1 finger 3 finger 2 finger 4 pattern na 1 3 2 4 ka 1 3 2 4 sida laksage ka 1 3 2 4 1 3 2 4 haina chachabani hojiki pattern do ai amka chin amka hajarake hojik mayam gyan ta na ba koi inau sing 1 3 2 4 1 3 2 4 1 3 2 4 1 3 2 4 1 3 2 4 1 3 2 4 sumaina ka 1 3 2 4 hojiki pattern do 1 3 2 4 adu mathang da 1 2 4 3 hain laujage mathang da 1 2 4 3 sigi pattern da chachage ka 1 2 4 3 1 2 4 3 1 2 4 3 1 2 4 3 1 2 4 3 1 2 4 3 sumaina ka haina mathang toro satse adigi mathang da mo 1 ka 4 2 3 1 4 2 3 tawgar male sumaina tawse 1 2 4 3 1 2 4 3 sain chachage ka 1 2 4 3 1 2 4 3 1 2 4 3 1 2 4 3 1 2 4 3 1 2 4 3 similar adagi 1 4 2 3 se tawgidri male aina sum ai samam na giba dunani 1 4 2 3 laksage 1 ka in the 4 ni ka 4 dagi 2 3 1 4 2 3 laksage mathangi pattern da ka 1 4 2 3 1 4 2 3 1 4 2 3 1 4 2 3 1 4 2 3 1 4 2 3 sumain tawraga pattern se isana su sajin bi ai aduga hojibaki oina di sigi basic sing je adu matang pattern di ma'am nei gre adu yam kuina ta aga de som su ngau gani khoi inau sing su ngau gani aduna sigi se hana practice taw yu inau sing ai de sigi kana base kaino da haying solo khong dis kana kani aduga scale khong matang su tam laksage do re mi fa sol ti do ka ada sa ga ma pa da ni sa hai tare hindi da ka koi hindustani da haraga adugi pot su ai tam laksage aduga ngasigi oina di sida ai keno si video si lo sino taw sake aduga koi inau sing pa bi yaro ga di mathang da dum lesson se pa bi yaro ga di alon mathang sata biro dum hai biro ai mathang da dum chatha jarake sei da kari walo ko kholo wa har jum si thar ga so dum hai biro yani ngasi da tadi ai si matang se lesson di thank you so much